Yo si lối trang làm gì? Đang làm gì đó? Sao? Anh em ra đây, bà không phải. Sao rồi? Lấy cho bữa sau mình đâu bây giờ? Sao bên đi lấy bữa? Okay. Hello sila. The mic is like that. Doon na Sougri pambi charuba tu. Am sawi yung Sougri pambi siya. Nagsala ka ni sa ulo doon ni lang mo. Luomba na tabra am ding biro. May manas yung to. Ay yan nung ay sa mapam ni. Ay ano sula kay ulo ay bito. Sini wala kay siya. May reaction to yung sa kamay to. So sumay na ka na simbigay ba? Mana dulu di. Tahu soal ko Manipur man berapa sih? Ngaruh betul ya. Napi apa boleh berkait sama ayah bakal ya mo. Senang. Masa boleh. Atau buat hindari huzik. Atau buat drop tahu maga. Ahe mamu thelo jene tamu sih. Mangang tin mama no ina mama ka tha kare. Angang mama ka tha lo. Yeah. Go. Bye thongba. Nangi hore chicken puro cake or rice ka. Huzik ahim bazu thilamani tamona aduga tamona office khani aduga aisu yung halo salaga aisu school chalani. Ay pung tare te hago buduna horen pung ni ahim ba thongba class ka kalora ba pung tare makhai. To yo do ne khangau de matam se dam. Inge huzi khra ka inge. Liều đấy. School mình đi nằm ở rồi video nằm đây là hay là đi mẹ nó từ đó. School liều đấy, sang cái. Hay cái đào đồ gì. Uti thong cái tao rồi cả. Gì mang cái tao lấy làm thế, tao uti lấy ra cả. Hay lấy ra cả. Thang lấy ra cả hay lấy tập đồ đồ này đồ na. Sẽ khoai là sa thong ba tan lắc tan ha. Uti gì nó đạp sao lo. Tao ngay là mình là ô em mà. Cái nó này. Anh nghe vào. Dada na bani wai sana ro na bani yana bang poro ma phama ma de na nga moy ama saning ma dia ro na bani khana ro ko moy se McDonald's sa ro ye aduga Chipotle Mexican gi angka chani Mexican food aduga Great Bowl sa ro ni ma bani saning pizza ro ni kayo na isa sa thong mo dun tan sa lamay gini adto sa la music. Nang sa ato Mexican na heba. Isa aga. Chipotle. Mom eating? Huh? Yeah. Nani bring ani pizza ra ibo. Straight khanem bhazi hai. Ate heba. Nani bring ani de ma pizza ra. Acha. Andani yung umabani na sani ese Chipotle Mexican grill. Lo. Yo si lối trang làm gì? Đang làm gì đó? Sao? Anh em ra đây, bà không phải. Sao rồi? Để tôi sao rồi là cái mình chạy được bao rồi cô? Ai 30 minutes. Lòng sẽ kinh đi. Táp là. Em bảo. Vậy cô. Ai shopping đâu cái này hả bro? Yeah. Để sao rồi hắn chạy được tôi nè. Ni siêu dễ hay là hay anh em có sao rồi làm thế nào? Cái hành gì được phụ được rồi. Aku ikaw udah pada nado kau nak lagi benar. Nak lo ya. Sebelah kan tak? Lagi coba shopping dah besar. Siapa di bit lagi berat? Okay. Hello sila. The mic is like that. Ini, जिंदगी साब sepeda. Agi pun orang lagi thara lah, FZ ha. Yang lagi dia senang ni pam deh hai. Mana ping hai, jadi sih pam ahemba, nah Hawaii mah. Nanti bubu na pam betul. Ahemba nang ni nah Hawaii, cuma sih dari lala saja ada ngai ada. Kapi ba, dah yo na. Kapan nih? Haha, ningsing mula. Ba, la bubu hing jabi acok betul ya tu. Nabi ura saya. Kayak dia. Nang ni pam dah berasa. Setelah bubu yang miau deh. Aku so si mah pam je uya deh berapa ni. Nah Hawaii ngai dah, jadi tahu dah ni. Ningsing mula. Si candy lagi candy coin thada lagi betul. Ngai dah. As napa ni mah ngau jane sih dah. Kalau mana? Nah bubu so leh apa?
ꯁꯤ ꯑꯍꯟ ꯌꯥꯝ ꯁꯥꯖꯅꯤꯡꯕꯅꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯪ ꯑꯉꯥꯡ ꯂꯣꯏꯅ ꯍꯪꯉꯤꯗꯣ ꯄꯤꯇ꯭ꯔꯨꯁꯦ ꯃꯥ ꯀꯦꯟꯗꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯣ ꯀꯗꯥꯏꯅꯣ ꯂꯥꯕꯨꯕꯨꯁꯨ ꯁꯤ ꯂꯥꯕꯨꯕꯨꯒꯤꯔꯣ ꯁꯣꯊꯤꯅꯤ ꯂꯥꯎ ꯍꯜꯂꯒꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯊꯧꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯥꯇꯤ ꯂꯩ ꯅꯪ ꯀꯔꯥꯇꯤ ꯐꯤꯔꯣꯟ ꯀꯥꯏ ꯊꯝꯃꯝꯃꯤ ꯃꯥꯅ ꯈ꯭ꯋꯥꯏ ꯀꯤꯖꯕ ꯑꯣꯖꯥ ꯀꯔꯥꯇꯤꯒꯤ ꯀꯤꯗꯤꯌꯦ ꯍꯥꯏꯗꯣꯛꯀꯦ ꯀꯣ ꯂꯥꯎ ꯌꯥꯔꯦꯀꯣ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯄꯤꯖꯔꯦꯀꯣ ꯍꯣꯝꯋꯥꯔꯛ ꯇꯧꯕꯤꯔꯨꯔꯣ ꯅꯪꯒꯤ ꯕꯦꯛꯇꯤ ꯁ꯭ꯀꯨꯜ ꯕꯦꯛ ꯌꯥꯎꯔꯕ ꯍꯣꯝꯋꯥꯔꯛ ꯇꯧꯔꯣꯀꯣ ꯃꯥꯗꯤ ꯌꯨꯝꯗ ꯊꯝꯃꯝꯃꯒ ꯂꯧ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯍꯥꯏꯒꯨꯝꯗ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯀꯩꯅꯣꯁꯦ ꯀ꯭ꯂꯥꯎꯗꯁꯦ ꯑꯍꯦꯟꯕ ꯑꯩꯁꯨ ꯎꯇꯤ ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯦꯕ ꯉꯁꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯪꯒꯟ ꯂꯩꯔꯝꯗ꯭ꯔꯕ ꯃꯪꯒꯟꯒ ꯇꯣꯔꯣꯕꯣꯠꯀ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯂꯩ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯃꯪꯒꯟꯗꯣ ꯑꯗꯣ ꯇꯜꯂꯦ ꯑꯗꯨꯅ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯑꯆꯧꯕꯗꯨ ꯌꯥꯝ ꯆꯥꯎꯋꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤꯁꯦ ꯅꯛꯁꯜꯂꯒꯗꯤ ꯆꯥꯎꯅ ꯎꯗꯣꯏꯅꯦ ꯇꯥꯃꯣ ꯌꯦꯡꯉꯣ ꯅꯠꯇꯦꯌꯦ ꯃꯇꯝ ꯅꯛꯁꯟꯅ ꯅꯝ ꯇꯥꯕ ꯆꯥꯎꯅ ꯎꯅꯕ ꯁꯧꯒ꯭ꯔꯤ ꯍꯦꯛꯑꯒ ꯁꯧꯒ꯭ꯔꯤꯒ ꯑꯗꯒꯤ ꯉꯥꯐꯛꯀ ꯊꯣꯡꯒꯦ ꯉꯥꯐꯛ ꯂꯩꯌꯦ ꯔꯧꯒꯤ ꯑꯗꯨꯒ ꯊꯣꯡꯉꯒꯦ ꯑꯉꯥꯡꯁꯤꯡꯒꯤꯗ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯁꯤ ꯑꯩꯅ ꯃꯁꯥꯗꯒꯤꯅꯦ ꯃꯁꯥꯗꯒꯤ ꯌꯨꯡꯁꯟꯈꯤꯕꯅꯦ ꯅꯤꯡꯁꯤꯡꯕ ꯏꯕꯥꯅꯤ ꯅꯣꯡꯃ ꯐꯥꯔꯃꯔꯁ ꯃꯥꯔꯀꯦꯠꯇ ꯂꯩꯔꯛꯄꯗꯣ ꯑꯗꯨꯗꯨꯅꯦ ꯁꯧꯒ꯭ꯔꯤ ꯍꯦꯛꯑꯒ ꯊꯣꯡꯉ ꯆꯥꯔꯒꯦ ꯀꯝꯐꯣꯏꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯄꯥꯜꯂꯛꯇꯣ ꯀꯝꯐꯣꯏꯅꯣ ꯈꯪꯗꯦ ꯑꯩꯒꯤꯁꯦ ꯀꯝꯐꯣꯏꯁꯦ ꯌꯦꯡꯉꯣ ꯃꯣꯔꯣꯛꯁꯤꯗꯤ ꯇꯥꯃꯣꯒꯤꯁꯦ ꯌꯦꯡꯉꯣ ꯆꯥꯎꯕꯅ ꯁꯤ ꯅꯛꯁꯟꯅ ꯅꯝꯃꯗꯤ ꯆꯥꯎꯗꯣꯏꯅꯦ ꯁꯤꯁꯨ ꯑꯗꯨꯅꯦ ꯃꯌꯥꯝ ꯃꯥꯏ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ ꯍꯪꯒꯄꯥꯟ ꯆꯨꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯪꯒꯄꯥꯟ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯃꯣꯔꯣꯛꯁꯤꯅ ꯁꯤꯗꯤ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯟꯗꯦꯕ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯋꯦꯕ ꯑꯩ ꯈꯤꯇꯪꯗꯤ ꯆꯥꯎꯋꯦ ꯃꯈꯥꯏꯁꯤꯗꯤ ꯏꯁꯤꯡ ꯈꯔ ꯍꯦꯜꯂꯨꯕ ꯃꯥꯜꯂꯦ ꯁꯨꯡꯅꯠ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯆꯧ ꯉꯥꯛꯇꯅꯦ ꯌꯦꯡꯉꯣ ꯎ ꯃꯣꯔꯣꯛ ꯑꯆꯧꯕ ꯄꯥꯜꯂꯦ ꯑꯗꯒꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯨ ꯌꯦꯡꯉꯣ ꯀꯌꯥꯝ ꯆꯥꯎꯋꯦ ꯌꯦꯡꯉꯣ ꯇꯥꯃꯣ ꯌꯦꯡꯉꯣ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯨ ꯅꯛꯁꯟꯅꯅꯕꯗꯤ ꯆꯥꯎꯋꯦ ꯑꯆꯧ ꯉꯥꯛꯇꯅꯦ ꯄꯥꯜꯂꯤꯁꯦ ꯀꯝꯐꯣꯏꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯁꯧꯒ꯭ꯔꯤ ꯍꯦꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯁꯨ ꯃꯊꯥ ꯁꯥꯏꯌꯦ ꯅꯄꯥꯛꯄꯤ ꯑꯃꯨꯛ ꯍꯦꯛꯑꯒꯦ ꯑꯩ ꯅꯄꯥꯛꯄꯤꯁꯦ ꯁꯤ ꯅꯄꯥꯛꯄꯤꯁꯤꯗꯤ ꯌꯥꯝ ꯌꯥꯝꯕꯅꯦ ꯆꯥꯕ ꯃꯅꯤꯡꯗꯁꯨ ꯄꯥꯜꯂꯤ ꯁꯤꯅ ꯃꯃꯥꯡꯗ ꯅꯄꯥꯛꯄꯤꯒ ꯆꯥꯟꯅꯕꯅꯦ ꯑꯩ ꯅꯨꯄꯥꯁꯦ ꯌꯦꯡꯉꯣ ꯑꯩ ꯍꯤꯡꯒꯣꯜ ꯑꯆꯧꯕꯁꯦ ꯑꯣꯐꯤꯁ ꯍꯜꯂꯛꯑꯀꯥꯟꯗ ꯍꯤꯡꯒꯣꯜ ꯑꯃꯨꯛ ꯀꯣꯏꯔꯤꯅꯦ ꯃꯥ ꯍꯥꯏꯅꯦ ꯃꯥꯅ ꯆꯥꯕ ꯅꯨꯃꯤꯠ ꯂꯩ ꯃꯔꯨ ꯃꯌꯥꯝꯁꯦ ꯁꯤꯗ ꯆꯥꯏꯁꯜꯂꯤꯁꯦ ꯍꯥꯔꯅꯦꯌꯦ ꯅꯠꯇꯦꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯂꯥꯎ ꯂꯩꯅꯕꯅꯦ ꯑꯣ ꯁꯤꯁꯦ ꯈꯪꯗꯦ ꯑꯗꯨ ꯇꯤꯟ ꯃꯀꯨꯞ ꯑꯣꯏꯅ ꯊꯣꯔꯛꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯌꯥꯝ ꯇꯥꯏꯌꯦꯕ ꯀꯩꯅꯣ ꯑꯗꯨ ꯅꯪ ꯀꯩꯅꯣꯁꯤꯅ ꯅꯨꯃꯤꯠ ꯂꯩ ꯃꯔꯨꯁꯤꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯅꯠꯇꯦ ꯂꯨꯃꯤꯠ ꯃꯔꯨ ꯅꯠꯇꯦ ꯁꯤ ꯎ ꯃꯣꯔꯣꯛꯁꯤꯅ ꯁꯤ ꯎ ꯃꯣꯔꯣꯛ ꯇꯤꯟ ꯌꯥꯝ ꯇꯥꯏꯌꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯤꯡ ꯍꯦꯟꯕ ꯑꯣꯏꯔꯝꯒꯅꯤ ꯁꯤꯁꯤꯅ ꯃꯊꯪ ꯆꯍꯤꯗ ꯆꯥꯔꯅꯤ ꯁꯤ ꯎ ꯃꯣꯔꯣꯛꯁꯤꯅ ꯅꯪꯉꯔꯣꯏ ꯁꯨꯡꯅꯪ ꯅꯪꯉꯔꯣꯏ ꯇꯤꯟ ꯑꯉꯧꯕ ꯇꯥꯏꯁꯤ ꯎꯕ꯭ꯔꯥ ꯁꯤꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯪꯉꯦ ꯃꯈꯣꯛ ꯆꯥꯊꯠꯂꯛꯏꯗꯣ ꯂꯣꯝꯕ꯭ꯔꯥ ꯂꯣꯝꯕ ꯅꯠꯇꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯔꯛꯑꯣꯕ ꯃꯅꯥ ꯁꯦꯡꯉꯣꯠꯇꯣ ꯂꯣꯝꯕꯁꯨ ꯃꯥꯜꯂꯦ ꯑꯩꯅ ꯂꯣꯝꯕ ꯃꯔꯨ ꯆꯥꯏꯁꯟꯈꯤꯕꯅꯦꯕꯀꯣ ꯒꯝꯂꯥꯗꯨꯗꯤ ꯄꯨꯂꯞ ꯁꯤꯈ꯭ꯔꯦꯕ ꯄꯤꯛꯏꯉꯩꯗ ꯁꯤ ꯃꯅꯥꯁꯤꯒ ꯃꯥꯟꯅꯩꯌꯦꯕ ꯑꯗꯣ ꯁꯤꯁꯦ ꯂꯣꯝꯕ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯁꯤꯗ ꯑꯃꯨꯛ ꯄꯥꯜꯂꯦ ꯑꯩꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯒꯤ ꯁꯤ ꯃꯅꯤꯡꯁꯦ ꯁꯤꯒꯤ ꯃꯅꯤꯡ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯋꯥꯛꯀꯤꯡ ꯆꯠꯄ ꯈꯣꯠꯄꯀꯣ ꯑꯗꯨꯒ ꯑꯗꯩ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯃꯐꯝꯅꯤ ꯌꯥꯝ ꯅꯥꯟꯕꯅꯦ ꯃꯈꯥꯁꯦ ꯌꯦꯡꯉꯣ ꯀꯥꯔꯄꯦꯠ ꯃꯥꯟꯕꯅꯦ ꯋꯥꯛꯀꯤꯡ ꯉꯥꯏꯍꯥꯛ ꯆꯧꯁꯤꯔꯣ ꯖꯤꯝ ꯆꯠꯂꯔꯣꯏꯗꯕꯅꯤꯅ ꯔꯥꯎꯟ ꯆꯧꯁꯤ ꯂꯥꯛꯑꯣ ꯑꯉꯥꯡ ꯍꯥꯏꯔꯝꯃꯣ ꯖꯤꯝ ꯆꯠꯇ꯭ꯔꯕꯅꯤꯅ ꯉꯁꯥꯏ ꯑꯌꯨꯛꯇꯤꯀꯣ ꯖꯤꯝ ꯆꯧꯁꯤꯒ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯅ ꯌꯦꯡꯉꯣ ꯋꯥꯔꯕ ꯉꯁꯥꯏꯗꯤ ꯆꯧꯁꯤꯒ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯅ ꯋꯥꯔꯕ ꯖꯥꯠꯅꯦꯕ ꯂꯥꯛꯑꯣ ꯌꯥꯝ ꯇꯟꯅ ꯆꯠꯂꯦ ꯅꯪ ꯋꯥꯛꯀꯤꯡꯗꯣ ꯁꯥꯃꯨ ꯃꯆꯥꯅ ꯇꯤꯠ ꯆꯠꯄ ꯀꯩꯅꯣꯗꯣ ꯃꯥꯜꯂꯦ ꯉꯝꯗꯕꯗꯣ ꯁꯤ ꯎꯁꯦ ꯈꯔ ꯀꯛꯑꯝꯒꯦ ꯂꯩꯇꯦ ꯃꯣꯏ ꯅꯍꯥꯟ ꯀꯛꯄ ꯂꯥꯛꯄꯗꯣ ꯇꯨꯔꯛꯑꯗꯤ ꯇꯦꯛꯂꯛꯑꯗꯤ ꯑꯗꯨꯅꯦ ꯑꯉꯥꯎꯕ꯭ꯔꯣ ꯁꯤꯕꯨ ꯀꯛꯑꯝꯗ꯭ꯔꯤꯁꯤꯕꯣ ꯁꯤ ꯃꯁꯥ ꯇꯦꯛꯂꯛꯑꯗꯤ ꯁꯤꯗꯨꯅꯦ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯑꯩ ꯃꯐꯝ ꯎꯠꯂꯛꯀꯦꯀꯣ ꯎ ꯇꯦꯛꯂꯛꯄꯗꯅꯦ ꯃꯁꯥ ꯇꯦꯛꯂꯛꯄꯗ ꯅꯠꯇ꯭ꯔ ꯇꯥꯃꯣꯗꯣ ꯃꯁꯥꯗꯒꯤ ꯇꯦꯛꯂꯛꯄꯗ ꯃꯤ ꯑꯃ ꯁꯤꯔꯤꯕ ꯃꯁꯥꯗꯨꯅ ꯅꯜꯂꯒ ꯑꯗꯩ ꯎ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯁꯦ ꯑꯋꯥꯡꯕ ꯑꯃ ꯍꯧꯔꯤꯁꯦ ꯃꯇꯣꯟꯗ ꯑꯁꯤ ꯃꯄꯥꯁꯤꯗ ꯀꯛꯈ꯭ꯔꯦ ꯎꯗꯨꯕꯨꯗꯤ ꯆꯥꯏꯅꯤꯁꯅꯦꯗꯣ ꯑꯁꯣꯟꯒ ꯁꯣꯟꯕꯗꯨꯗ ꯑꯣꯏꯔꯝꯒꯅꯤ ꯃꯐꯝ ꯆꯥꯗꯅ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ
스톰 ꯌꯥꯝ ꯀꯟꯅ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯑꯗꯩꯗ ꯋꯥꯛꯀꯤꯡ ꯆꯠꯂꯤꯅꯦ ꯆꯠꯄꯗ ꯅꯣꯡꯃꯩꯁꯨ ꯇꯧꯕꯗꯣ ꯇꯦꯛꯂꯛꯏꯅꯦ ꯁꯤꯒꯤ ꯑꯣꯏꯅ ꯆꯠꯂꯗꯤ ꯋꯥꯛꯀꯤꯡ ꯆꯠꯄꯗ ꯍꯣꯏ ꯑꯗꯨ ꯀꯩꯅꯣ ꯅꯠꯇꯦ ꯃꯁꯥ ꯅꯠꯇꯦ ꯎ ꯆꯨꯕ ꯇꯦꯛꯂꯛꯏꯅꯦ ꯎ ꯑꯣꯏꯅ ꯄꯨꯔꯥ ꯇꯦꯛꯏꯔꯣ ꯑꯗꯨꯗꯣ ꯎ ꯑꯣꯏꯅ ꯃꯊꯛꯀꯤ ꯇꯦꯛꯂꯦ ꯍꯥꯏꯕꯅꯦ ꯑꯣ ꯀꯗꯥꯏꯅꯣ ꯑꯣ ꯁꯤꯗꯩꯁꯦ ꯃꯣꯏ ꯌꯨꯝꯕꯨꯁꯤꯡꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯑꯗꯩꯁꯦ ꯇꯨꯔ ꯂꯩꯔꯤꯁꯦ ꯑꯩ ꯆꯤꯡꯁꯤꯜꯂꯛꯀꯦ ꯇꯣ ꯁꯤꯗꯩ ꯎ ꯑꯃ ꯇꯨꯔ ꯂꯩꯔꯤꯁꯦ ꯃꯀꯛ ꯑꯃ ꯁꯤꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯅꯤ ꯏꯆꯥ ꯑꯅꯤ ꯄꯣꯔꯛ ꯁꯥꯟꯅꯕꯗꯣ ꯑꯌꯥꯝꯅꯁꯨ ꯂꯩꯀꯥꯏ ꯎꯠꯂꯛꯑꯣ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯂꯩꯀꯥꯏꯅꯦ ꯁꯦ ꯑꯍꯦꯟꯕ ꯊꯧꯕꯁꯤ ꯆꯥꯎꯕꯅꯦ ꯁꯤ ꯄꯥꯔꯛꯁꯤꯗꯤ ꯍꯥ ꯁꯤꯗꯩ ꯆꯥꯎꯈ꯭ꯔꯤꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯁꯪ ꯑꯃꯥꯟꯁꯤꯡꯁꯦ ꯌꯦꯡꯕ ꯃꯤꯠꯇ ꯏꯪ ꯂꯥꯎꯕꯅꯦ ꯑꯚꯣꯀꯥꯗꯣ ꯄꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯇꯥꯃꯣ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯄꯣꯠ ꯑꯃꯅꯤ ꯄꯨꯁꯟꯒꯗꯕꯅꯤ ꯅꯈꯨꯠꯅ ꯇꯛ ꯊꯜꯂꯛꯑꯣ ꯄꯥꯟꯕ ꯃꯇꯝ ꯅꯠꯇꯦ ꯃꯥꯅꯦ ꯃꯥꯅꯦ ꯁꯣꯃꯤꯀꯥ ꯍꯣꯏꯗ ꯃꯥ ꯄꯥꯜꯂꯤꯌꯦ ꯁꯤꯒꯤꯁꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯁꯤꯒꯤꯁꯤ ꯍꯥꯏꯔꯦ ꯃꯣꯏꯁꯦ ꯀꯩꯒꯤꯅꯣ ꯉꯟꯇꯥ ꯂꯣꯏꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯍꯨꯏꯁꯦ ꯈꯣꯡꯍꯜꯂ ꯊꯝꯕꯅꯦ ꯅꯠꯇ꯭ꯔꯒ ꯂꯤꯛꯄꯒꯤꯅꯦ ꯂꯣꯏ ꯍꯦꯛꯇꯣꯛꯑ ꯊꯝꯈꯤꯕ ꯑꯃ ꯌꯦꯡꯉꯣ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯌꯦꯡꯉꯣ ꯍꯥꯎꯗꯨ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯉꯥꯃꯨ ꯂꯩꯔꯧ ꯈꯔꯅꯦ ꯑꯗꯒꯤ ꯉꯥꯐꯛꯅꯦ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯦꯠꯂꯦ ꯃꯌꯥꯡꯇꯣꯟꯅꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯃꯆꯥꯗꯣ ꯑꯗꯨ ꯍꯥꯎꯋꯤꯗꯅ ꯃꯣꯔꯣꯛ ꯃꯦꯠꯄꯗꯗꯤ ꯑꯗꯩ ꯀꯥꯡꯉꯧ ꯑꯃ ꯇꯧꯁꯜꯂꯦ ꯕ꯭ꯔꯣꯀꯣꯂꯤ ꯑꯗꯒꯤ ꯀꯣꯕꯤ ꯀꯩꯀꯥ ꯃꯤꯛꯁ ꯈꯔ ꯃꯆꯦꯠ ꯂꯩꯕꯗꯣ ꯑꯗꯒꯤ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯆꯨ ꯕ꯭ꯔꯥꯎꯟ ꯆꯪꯉꯤꯁꯦ ꯑꯩꯅ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯗꯣ ꯑꯗꯨ ꯍꯥꯞꯄ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯀꯧꯔꯒꯦ ꯆꯥꯛꯆꯥ ꯂꯣꯏꯅ ꯏꯪꯈ꯭ꯔꯗꯤ ꯍꯥꯎꯔꯣꯏ ꯁꯧꯒ꯭ꯔꯤꯗꯤ ꯇꯁꯦꯡꯅꯗꯤ ꯆꯥꯛꯁꯦ ꯐꯔꯥ ꯂꯥꯎꯕ ꯆꯥꯒꯗꯕꯅꯦ ꯑꯗꯨ ꯌꯥꯜꯍꯧꯗ꯭ꯔꯦ ꯂꯩꯇꯗꯅ ꯇꯥꯃꯣ ꯏꯪꯈ꯭ꯔꯗꯤ ꯍꯥꯎꯔꯣꯏꯌꯦ ꯂꯥꯛꯑꯣ ꯇꯥꯃꯣꯁꯦ ꯈꯪꯗꯨꯅꯦꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯁꯥꯏꯟꯒ ꯆꯥꯂꯨꯀꯁꯤꯡ ꯐꯖꯅ ꯁꯦꯝꯃ ꯊꯝꯃꯝꯕꯁꯤꯗ ꯈꯪꯗꯨꯅꯦꯀꯣ ꯃꯥꯁꯦ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯌꯦꯡꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦꯗꯣ ꯉꯥꯏꯈꯣ ꯃꯣꯏ ꯆꯥꯈꯤꯗ ꯉꯥꯏ ꯉꯁꯤ ꯅꯪ ꯍꯥꯟꯅ ꯆꯥꯎ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯣꯏ ꯉꯁꯥꯏ ꯑꯩꯅ ꯄꯨꯔꯗ ꯃꯥꯅ ꯆꯥꯔꯛꯄꯅꯦꯕ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯅꯅꯥꯏ ꯑꯩꯅ ꯁꯦꯝꯖꯔꯤꯁꯦ ꯌꯦꯡꯉꯨ ꯀꯃꯥꯏꯅ ꯇꯧꯕ ꯉꯁꯥꯏ ꯁꯧꯒ꯭ꯔꯤꯗꯨꯅꯦ ꯅꯪ ꯄꯨꯊꯣꯔꯛꯄ꯭ꯔꯥ ꯅꯪ ꯄꯦꯟꯅ ꯆꯥꯔꯣ ꯅꯪꯅ ꯂꯦꯝꯕꯗꯣ ꯑꯩ ꯆꯥꯖꯔꯒꯦ ꯑꯩ ꯉꯁꯤꯗꯤ ꯀꯩꯅꯣ ꯁꯥꯗꯨꯅꯦ ꯅꯪꯅꯒ ꯆꯥꯛ ꯆꯥꯔ ꯑꯩꯅ ꯍꯨꯃꯥꯏꯒ ꯍꯨꯝꯃꯒ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯅꯪ ꯆꯥꯔꯣ ꯑꯩꯈꯣꯏ ꯍꯨꯝ ꯉꯥꯛ ꯂꯩꯔ ꯆꯥꯒꯦꯕ ꯅꯪ ꯀꯩꯒꯤꯅꯣ ꯒ꯭ꯔꯦ ꯃꯣꯜꯗ ꯇꯞꯇꯥꯏꯒꯤ ꯆꯥꯔꯣꯏꯗꯨꯗꯤ ꯌꯥꯝ ꯃꯑꯣꯡ ꯌꯥꯝ ꯃꯥꯟꯗꯤꯌꯦ ꯍꯥ ꯌꯥꯝ ꯍꯩꯅꯗꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯆꯥꯎꯋꯦ ꯅꯨꯡꯁꯤꯅ ꯑꯩ ꯉꯁꯤꯗꯤꯅꯦ ꯀꯩꯅꯣ ꯁꯥꯗꯣꯔꯝꯅꯦ ꯀꯔꯤꯕ ꯅꯪꯅ ꯖꯤꯇꯦꯟꯗꯔ ꯑꯩꯅ ꯀꯔꯤꯕ ꯃꯌꯥꯝ ꯃꯣꯁꯃꯤꯁꯤ ꯇꯦꯔꯥ ꯁꯥꯠ ꯇꯣ ꯀꯥꯏꯅ ꯇꯧꯕꯗꯣ ꯏꯁꯩ ꯆꯥꯛ ꯆꯥꯔꯤꯉꯩꯗꯒ ꯇꯧꯕꯗꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯁꯦ ꯆꯝꯐꯨꯠꯇ ꯊꯨꯝ ꯍꯥꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯆꯤꯅꯤ ꯍꯥꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯉꯁꯤ ꯑꯩꯅ ꯑꯄꯥꯝꯕ ꯁ꯭ꯇꯥꯏꯜꯅꯦ ꯍꯥꯎꯇꯤꯁꯨ ꯍꯥꯎꯋꯦꯅ ꯆꯥꯒꯗꯣꯏꯅꯦ ꯁꯨꯝ ꯌꯥꯝ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯁꯤꯗ ꯁꯤꯗ ꯑꯃꯨꯛ ꯃꯤꯠ ꯁꯨꯛꯂꯛꯑꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯍꯥꯎꯋꯦꯕ ꯅꯪꯗꯤ ꯇꯣꯔꯣꯕꯣꯠꯇꯤ ꯆꯤꯅꯤ ꯈꯔ ꯍꯥꯞꯇꯗꯤ ꯀꯩꯗ ꯍꯥꯎꯗꯣꯏꯅꯣ ꯇꯥꯃꯣ ꯍꯔꯥꯎ ꯇꯧꯔꯝꯃ ꯑꯩ ꯍꯧꯖꯤꯛ ꯁꯥꯎꯒꯠꯂꯛꯇꯣꯔꯦ ꯆꯤꯅꯤ ꯍꯥꯞꯄꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯁꯦꯝꯕꯤꯒꯦꯕ ꯁꯦ ꯃꯥꯅꯦ ꯑꯗꯨꯕꯨꯗꯤ ꯆꯥꯎꯔꯛꯀꯅꯨꯀꯣ ꯁꯤꯒꯁꯦ ꯆꯥꯎ ꯆꯥꯗꯕ ꯌꯥꯔꯣꯏ ꯆꯥꯎ ꯀꯩꯅꯣꯁꯤꯅ ꯀꯥꯡꯉꯧꯅꯦ ꯁꯤ ꯀꯅꯥꯅ ꯌꯦꯡꯉꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯏꯅꯤ ꯋꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯦꯡꯉꯣ ꯅꯪꯅ ꯄꯥꯝꯖꯕ ꯁꯧꯒ꯭ꯔꯤꯗꯣ ꯆꯔꯥ ꯐꯥꯔꯦꯅꯦ ꯑꯁꯦꯡꯕꯅꯤ ꯎꯇꯤ ꯆꯥꯖꯅꯤꯡꯕꯅꯦ ꯉꯁꯤꯁꯦ ꯅꯨꯡꯗꯥꯡ ꯎꯇꯤ ꯆꯥꯕ ꯐꯔꯛ ꯇꯥꯏꯀꯣ ꯀꯔꯝꯕꯅꯣ ꯌꯦꯡꯉꯣ ꯍꯥꯏꯔꯛꯑꯣ ꯅꯨꯡꯗꯥꯡꯁꯨ ꯃꯣꯛꯇ꯭ꯔꯥ ꯆꯨꯝꯃꯦ ꯅꯥꯔꯩ ꯁꯦꯡꯉꯦ ꯁꯧꯒ꯭ꯔꯤꯗꯨ ꯆꯥꯔꯕꯣ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯆꯞ ꯆꯥꯔꯦ ꯁꯤ ꯍꯥꯎꯋꯦ ꯃꯅꯤꯄꯨꯔ ꯃꯥꯟꯕ꯭ꯔꯥ ꯉꯁꯤ ꯉꯥꯔꯧꯒꯗꯣ ꯌꯦꯡꯉꯣ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯑꯩꯒ ꯐꯖꯅ ꯄꯤꯖꯩꯁꯦ ꯅꯪꯅ ꯇꯞꯅ ꯆꯥꯊꯣꯛꯑ ꯂꯥꯛꯑꯒ ꯀꯩꯝ ꯆꯥꯅꯤꯡꯗꯕ ꯁꯥꯏꯅꯦ ꯆꯥꯗꯦꯍꯦ ꯑꯩ ꯀꯩꯁꯨ ꯌꯥꯝ ꯆꯥꯔꯛꯇꯦ ꯑꯩ ꯈꯤꯇꯪꯗꯤ ꯆꯥꯔꯛꯄ ꯑꯁꯨꯃꯥꯏꯅ ꯇꯧꯕ
ꯇꯧꯁꯤꯅꯦꯕ ꯑꯩꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯃꯃꯥꯏ ꯌꯦꯡꯉꯣꯅꯦ ꯃꯥꯏ ꯋꯥꯈꯜꯁꯦ ꯐꯠꯇꯕꯗꯅ ꯄꯨ ꯂꯩꯔꯦꯕ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕꯁꯦ ꯅꯠꯇꯦ ꯅꯣꯏ ꯃꯣꯜꯗ ꯆꯤꯄꯣꯠꯂꯦ ꯆꯥꯔꯦꯗꯥꯏꯅꯦ ꯆꯥꯔꯛꯑꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯆꯤꯄꯣꯠꯂꯦꯅ ꯃꯈꯜ ꯑꯃꯅꯤꯅ ꯃꯅꯤꯄꯨꯔꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯐꯥꯎ ꯆꯥꯛ ꯆꯥꯗꯦ ꯑꯗꯨꯅ ꯁ꯭ꯅꯦꯛꯁꯅꯦ ꯁ꯭ꯅꯦꯛꯁ ꯀꯧꯋꯦ ꯑꯩꯈꯣꯏꯗꯤꯗꯣ ꯍꯥꯎꯔꯦ ꯃꯥ ꯍꯥꯎꯔꯦ ꯁꯦꯡꯉꯣ ꯅꯨꯄꯤ ꯑꯐꯕ ꯂꯩꯕ ꯀꯥꯏꯁꯦ ꯃꯔꯥꯏꯕꯛ ꯐꯔꯦ ꯌꯦꯡꯉꯣ ꯇꯁꯦꯡꯅ ꯁꯤꯒꯨꯝꯕ ꯑꯆꯝꯕꯁꯦ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯅꯪ ꯁꯧꯒ꯭ꯔꯤ ꯄꯥꯝꯖꯩ ꯑꯗꯨꯅ ꯑꯩꯅ ꯆꯔꯥ ꯐꯥꯅꯕ ꯃꯊꯪ ꯀꯦꯝꯄꯤꯡ ꯆꯠꯄ ꯁꯨꯃꯥꯏꯅ ꯊꯣꯡ ꯅꯨꯡꯗꯥꯡ ꯁꯧꯒ꯭ꯔꯤ ꯑꯃꯀꯣ ꯑꯉꯥꯡꯈꯩꯕꯨꯗꯤ ꯃꯤꯠ ꯊꯣꯡꯕꯤꯔꯅꯤꯗꯅ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯆꯥꯁꯦ ꯍꯥꯎꯖꯔꯦ ꯑꯃ ꯁꯥꯕꯁꯤꯗ ꯁꯧꯒ꯭ꯔꯤꯁꯦ ꯆꯥꯟꯅꯗꯣꯏꯅꯦꯕ ꯁꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯎꯇꯤ ꯇꯣꯏꯅ ꯆꯥ ꯌꯥꯗꯦ ꯍꯥꯏꯁꯦ ꯑꯩ ꯎꯇꯤ ꯆꯥꯅꯤꯡꯗꯦ ꯃꯁꯛꯁꯦ ꯑꯩꯗꯤ ꯀꯩꯀꯩ ꯑꯣꯏꯕ ꯅꯤꯡꯉꯨꯔꯦ ꯑꯩꯅ ꯑꯍꯦꯟꯕꯗꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯆꯥꯕ ꯑꯍꯦꯟꯕꯒ ꯅꯨꯡꯉꯥꯏꯇꯦ ꯑꯊꯧꯕ ꯅꯨꯡꯗꯥꯡ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯝ ꯀꯥꯟ ꯆꯥꯗꯣꯏꯕ ꯑꯗꯨ ꯋꯤꯀꯦꯟꯒꯨꯝꯕꯗ ꯎꯇꯤ ꯑꯁꯪꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯎꯇꯤ ꯃꯪꯒꯟ ꯎꯇꯤ ꯆꯥꯕ ꯋꯥꯅꯤ ꯌꯥꯝ ꯂꯨꯝꯃꯦ ꯏꯟꯖꯥꯡ ꯂꯩꯔꯤ ꯐꯥꯒꯤꯗꯧꯅꯦ ꯅꯪꯒꯤꯅꯦ ꯑꯩꯅ ꯈꯥꯏꯗꯣꯔꯛꯑꯣ ꯌꯥꯝ ꯃꯣꯔꯣꯛ ꯊꯤꯅ ꯑꯇꯦꯛꯄꯁꯦ ꯌꯦꯡꯉꯣ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯌꯦꯡꯉꯣ ꯌꯨꯝ ꯆꯨꯝꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯅ ꯃꯌꯥꯡ ꯇꯨꯟꯗꯣ ꯀꯣꯠꯂ ꯆꯥꯎꯋꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯏꯟꯖꯥꯡꯅꯤꯀꯣ ꯁꯧꯒ꯭ꯔꯤꯁꯦ ꯉꯥꯔꯧꯒ ꯇꯧꯔꯒ ꯁꯤꯗ ꯉꯥꯔꯧꯒ ꯆꯤꯛꯀꯟꯒ ꯇꯧꯔꯒ ꯀꯔꯤ ꯆꯪꯗꯣꯏꯅꯣ ꯈꯤꯇꯪ ꯀꯩ ꯆꯪꯗꯣꯏꯅꯣ ꯁꯤꯗ ꯑꯁꯤꯗ ꯔꯧ ꯑꯇꯥꯎꯕ ꯌꯥꯎꯔꯒ ꯌꯥꯝ ꯍꯥꯎꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯗꯤ ꯅꯪꯅ ꯊꯧꯔ ꯂꯩꯔꯨꯒꯗꯕꯅꯤ ꯔꯧꯗꯤ ꯑꯩꯅ ꯉꯝꯖꯕ ꯄꯣꯠꯊꯣꯛꯅꯦꯅ ꯇꯧꯔꯤꯗꯣ ꯍꯟꯗꯛ ꯋꯤꯀꯦꯟꯗ ꯔꯧ ꯂꯩꯔꯨꯁꯦ ꯃꯨꯛꯕꯥꯡꯅꯦ ꯑꯩ ꯅꯨꯄꯥ ꯇꯧꯍꯜꯂꯤꯁꯦ ꯒꯤꯠ ꯒꯤꯠ ꯅꯝꯃꯒ ꯍꯥꯎꯖꯔꯦ ꯃꯥ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯏꯟꯖꯥꯡꯗꯣ ꯁꯥꯗꯦ ꯀꯥꯡꯉꯧꯁꯨ ꯆꯥꯎꯅꯤ ꯕ꯭ꯔꯣꯀꯣꯂꯤꯗꯣ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ ꯉꯥꯛꯇꯪ ꯑꯩꯅ ꯄꯨꯊꯣꯔꯛꯄꯁꯦ ꯍꯩꯇꯔꯥ ꯈꯤꯃꯤꯅ ꯌꯦꯡꯉꯣ ꯑꯩꯁꯦ ꯄꯨꯔꯥ ꯏꯟꯖꯥꯡ ꯃꯊꯦꯜꯁꯦ ꯌꯦꯡꯉꯣ 1 2 3 4 5 ꯃꯊꯦꯜ 5ꯅꯦ ꯑꯩꯅ ꯄꯨꯊꯣꯔꯛꯏꯁꯦ तेरा साथ है तो काय फेल ꯉꯝꯖ 세와버리네나 anh ngục ơi buồn cái lối nè à hiếm ba à thâu ba lá lo sa thara mayam ai sa rage mang sai tamogi umorok to mana do nga pansangi do kai gino de tinango bote ai do kai tari do kari gino do ta habi adu sai ani mari mangai mamang de khoi se umorok se pacha put kana palam bane do ai khang kai gino ai ga ai paruin sangi nam mathate kumtharo yari do paruira kai gino ti akhoi gi root effect sena nam leba adu gi ne aduna ai adoi hidak chen gre 에 매워 파파이 장면 지금 만만 더 있어 영어 없다 그게 나 이리 보통 뭐 이번에 만약에 영어 케미컬 하바도 야이버거 다저 케미컬 하바도 달래 혼 사브니나 아나 거의 많이 보드나 가만히 또 위에 해도 아두네 봐 이항이 있어 님 오일도 아두도 내추럴 펑기사이드이나 아두 하바가 ception 싸서 혼자 제 바이바이 하러 세다 뭐 아이나 통어도 하위 니나세 헤이테 해봐도 ꯌꯥꯝ ꯍꯥꯎꯔꯦ 니나나 통어 사이니 아이나 치킨 năng 통어 사바 ꯅꯠꯇꯦ 다이도나 볼로이니 어 아이는 통어도디 합타 아무거 통보아니 해 하다이디 니나나 하더니 게 그래도 다리 애토번 애 통해. 하 다리 애나 애토번 애나 통해. 아이니 빠는 통게 나더라 ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯅꯪꯗꯤ ꯀꯣꯏꯅ ꯆꯠꯂꯨꯔꯒ ꯑꯇꯩ ꯂꯣꯏ ꯆꯥꯔꯁꯨꯅꯦ ꯂꯥꯁꯇ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯟꯖꯥꯡꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯃꯅꯤꯄꯨꯔꯒꯤ ꯏꯟꯖꯥꯡꯁꯤ나 ꯅꯪ ꯑꯗꯨꯒ ꯑꯩꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯩꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯑꯗꯨ ꯍꯥꯏꯗꯤ ꯏꯟꯖꯥꯡꯗꯣ ꯂꯩꯔꯒꯁꯨ ꯊꯣꯡꯕ ꯍꯩꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯎꯇꯦꯗꯅ ꯑꯩꯕꯨ ꯀꯝꯄ꯭ꯂꯤꯃꯦꯟ ꯄꯤꯕ ꯅꯪꯁꯨ ꯊꯣꯡꯕ ꯍꯩꯔꯦꯗꯅ ꯑꯗꯨꯅ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯗ ꯅꯤꯅꯥꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡ ꯅꯤꯅꯥꯁꯤ ꯅꯨꯡꯉꯥꯏꯔ ꯑꯗꯨꯝ ꯂꯩꯕ ꯅꯠꯇꯦ ꯑꯉꯥꯡꯁꯨ ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯂ ꯂꯧꯔꯨꯏꯅꯤ ꯏꯟꯖꯥꯡꯁꯨ ꯊꯣꯡꯉꯨꯏꯅꯤ ꯀꯥꯏꯅ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯃꯥꯅꯦ ꯑꯗꯒꯤ ꯍꯤꯡꯒꯣꯜꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯦꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯅꯣꯡꯃꯗꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯌꯨꯗꯅ ꯆꯥꯔꯣ ꯅꯅꯥꯎ ꯀꯧꯔꯣ ꯊꯥꯎ ꯑꯍꯦꯟꯕ ꯕꯥꯏ